अहानबदा मरोइबा पाव मिखल ममांगदा राजनीति की अहोंबा मरोइना एमएलए अमसुंग तोंगान तोंगानबा पार्टी सिंगी मरोइबा अमसुंग मसक नाइबा लुचिंगबा कया मसा मसा की पार्टी थादोक्तुना अतोपा पार्टी दा यावबा लेप्त्री अमदी नन मणिपुरी अमसीना फंखिबगी मायोक्ता यानिंगदबा फोंदोक्तुना ngasi इम्फाल की थांगाल बाजार यावना दुकान कया थिंजिनखरे कनाना करी मरम की हालिबनो हाइबसी सरकारना पुथोक पिगदबनी हाइरी भारतीय जनता पार्टी बीजेपी की ऑफिस ममांग मुक्तदनी लाखदोरिबा तरागनिथोय सुबह विधानसभा इलेक्शन दा मिरेप ओइगदबा तोंगान तोंगान पार्टी सिंगे अहान फेस की टिकेट लाउथोकिबगा इरोइनना भारतीय जनता पार्टी की सु मरुओइना पार्टी चोंथोक चों तरानिथोय सुबह मणिपुर लेजिस्लेटिव असेंबली की नोटिफिकेशन थोकदबा यामना नकना लेबा चैरक्ता हौजिकसु स्टेट असिदा मिखल ममांगदा राजनीति की अहोंबा मरुओइना पार्टी चोंथोक चोंसिन तौबगी थबक लेप्त्री एमएलए अमसुंग तोंगान तोंगानबा पार्टी सिंगी मरुओइबा अमसुंग मसक नाइबा लुचिंगबा कया मसा मसागी पार्टी थादोक्तुना अतोपा पार्टी दा यावबा लेप्त्री बीजेपी की एक्टिव मेंबर ओइरंबसिंग लोइनना मिखल असिदा बीजेपी टिकेट मिखल थेंगनगनी हाइना आशा चावना थमखिबा इंटेंडिंग कैंडिडेट कयासु टिकेट फंगलरोय खंगबदगी अतोपा पार्टी सिंगदा चोंसिनरी तमेलोंगदगी बीजेपी एमएलए सैमुअल जेंदाइसु ngasi नेशनल पीपल्स पार्टी एनपीपी दा यावरगनी हाइरी जिंदायसी इंग्लिसिंग अनिगा तरा तरेट की मणिपुर असेंबली मिखलदा बीजेपी की टिकेट मिरेप ओइदुना माइ पाखिबनी हौजिक मणिपुर दा इंटेंडिंग कैंडिडेट सिंगना ख्वाइदगी पामनबा पार्टी असी बीजेपी ओइरी जिंदाइना बीजेपी थादोकपा पामबगी मरमदी चपचाना खंगबा ngamdri मेघालय के चीफ मिनिस्टर कोरनाट के सांगमाना लुचिंगबा एनपीपी सु स्टेट असिदा नौना पॉपुलर ओइखलकलिबा पॉलिटिकल पार्टी अमा ओइरी हौजिक स्टेट असिदा एनपीपी की एमएलए मरी लेरी मथंगी गवर्नमेंट दा एनपीपी सु अचौबा थौदांग लौदुना लैंगाक पाइबा यावगनी हाइबगी अचौबा आशा थमली अमरोमदा लाकदौरिबा मिखल असिदा इम्फाल ईस्ट की अंड्रो असेंबली कॉन्स्टिट्युएंसी दा हानगी मिनिस्टर टीहाई श्याम कुमार गा अकनबा लंबा पानागनी हाइरिबा लौरेंबम संजोयसु एनपीपी दा ngasi यावरगनी हाइबगी पाव लेरे संजोय असि जनवरी 19 बीजेपी प्राइमरी मेंबरशिप तगी रिजाइन तौखिबनी महाकना बीजेपी थादोखिबगी मरम चपचाना खंगबा ngamdrabasu श्याम कुमार ना मिखल असिदा बीजेपी टिकेट फंगदुना अंड्रोदा मिरेप ओइगनी हाइबसी मियामगी थाजबनी हाइना पावगी लिखुन अमना हाइरी नाकलमरोमदा मणिपुर असेंबली इलेक्शन की दमक बीजेपी ना अहान बतांक की ओइना पार्टी की कैंडिडेट लिस्ट ngasi सोइदना लाउथोगलगनी हाइबगी थाजब लेरे पनबयाबदी नुमित निनी हुमनी की ममांगदगी बीजेपी की टिकेट लाउथोगलगनी हाइबगी मतंगदा मियामना थाजबा थमनदुना लाक्लबसु ngarang फावबदी लाउथोगपा ngamखिद्रे हंदक पांथोकदौरिबा इलेक्शन असिदा इंटेंडिंग कैंडिडेट सिंगना ख्वाइदगी पामनबा पार्टी असि बीजेपी ओइबगा लोइनना टिकेट लाउथोकपदा चयेतनबा अमदी यानदबा फिबम कया मायोकनबा लैबा मरमना टिकेट लाउथोकपा ngamdana लाकपनी हाइना पावगी लिखुन सिंगना हाइरी अदुबु बीजेपी की टिकेट असि पुंग कयादा लाउथोकनी हाइबसी चबचाना खंगबा ngamdrabasu सोइदना लाउथोकपा याना लैरे हाइरी असि अखोइना लैजरिबसी अंबाल संगलेल हायगा खंगरिबा निताइफा चोथेक्ता लैबा भारतीय जनता पार्टी बीजेपी की ऑफिस ममांग मुक्तदनी लाखदोरिबा तरागनिथोय सुबह विधानसभा इलेक्शन दा मिरेप ओइगदबा तोंगान तोंगान पार्टी सिंगे अहान फेस की टिकेट लाउथोकिबगा इरोइनना भारतीय जनता पार्टी की सु अहान तंक की टिकेट सुसोइसदना लाउथोगनी हायबगी थाजबदु लेजरे करम मतमदा लाउथोकदगे हायबदु मुक्ति कांगमंगमद्री सुसोइसदना टिकेट हेक लाउथोकबगा मियामदा मुक अपडेट तौजरके कैमरा पर्सन जुगमनी गलोइनना औदमजरिबा पसंद तौसम नाकलमरोमदा बीजेपी एमएलए सैमुअल जेंदाइना ngasi थादोरकपा वीडियो अमदा महाक बीजेपी थादोक्तुना अतोपा पार्टी दा यावनबगी फिरेप हौजिक फावबगी लैत्री हाइना सेंदोरकली In today's local TV channel known as Elite TV channels as well as Tom TV channel, it is being circulated that I will be joining NPP today itself, which is totally against my will.
Therefore, through this channel, I would like to request all the peoples to understand that it is not my own creation, it is not my own sweet will that what they predict of joining in the NPP. Therefore, let me be clear that I have not decided to enter into any political party as long as the list of the Bharatiya Janata Party has not been declared. So I would like to once again reiterate and request the TV channel to announce to the people of Manipur that I am still the Bharatiya Janata Party member. Nan Manipuri ama sina fangkibagi mayokta yaningdaba fongdoktuna ngasi Imphal gi Thangal Bazar yauna dukan kaya thingjitkre. Ngarang Asutos Prasad Kauba Nan Manipuri ama masakhangdaba singna Thoubal district ki Moijingda hatlaga hundoklambagi mayokta Imphal Bazar da dukan famliba nan local kayana irang hauraktuna mihatpa puthokadabani haiba dabi taksinduna khongjang changsinkre. Khongjang da saruk yakiba Sotilal Kauba nan local amana hai Asutos Kauba beki dukan famba misak asi ngarang sina fangle. Kanana kari maramgi hatlibano haibasi sarkarna puthokpigadabani. Mihar asibu yaningdaba utuna Imphal gi Alugali Thangal Bazar Masjid Rota laiba dukan sing thong tingjinbani haina mahakna fongdokhe. Sida Bihar tegi thabak suba lakpane na ko sa ko Bihar tegi thabak suba lakpati khida ada koino hatpak khotpa to bagina mina thang thira hat kira aduna adu hat panena apu sum yam sida laise adu ki damak dane sir apu su khara request tabio adu tono do mini dukan phamba mina pura ka chale adu hat kara ka thamgre adu na apu su khara nungai tre apu su india ke mina na sir hazur apu su india ke mina na khara kirpa tabio ko apu su adumi hatpa kanano amta thibio adu ka khara apu ki kaino amta judgment tabio project tame ba adu Hojik BJP gi candidate list lauthorokpa miyamna khaurangna ngainari marak asida Ziribam Assembly constituency gi oina BJP gi center gi luchingba amadi state gi luchingba singna Ziribam gi BJP gi mirep lauthorokpada matik chaba criminal case ta chanadaba amadi BJP gi damak kathokpa intending candidate ta soidana ticket pibiu haina party asibu nuksijaba amadi Ziribam BJP gi miyoi kayana mot thamnarakli Hiramasi matang da Ziribam da laiba paumi team amana koina chatuna thijiluba matamda tongan ba miyoi singna makhoi oiba mot fongdoknarakli ate election ga mana de yam luraba tangkakni masida jiri gi maraiba lep turobani aduna karigumba ticket se soidana karoi daba mi singa piba oidagadi madu Ziribam da mayamna kanna honna daga su BJP ki ticket candidate asi mai pak pa sengamgada mande ena hainingadi Ziribam da jati khudungmak pu loina na jati khudungmak na yaba adugma candidate ama thagat pa pami netrega di chumna gi jati ama khapki oina miyeng yengakpa adugma candidate ama pire di Ziribam se jati me amna tabanina madu jati ama khaki vote na Ziribam da BJP ka ba haibase oithokpe aduna chaba candidate ama yam chumna ticket se pibiraga di BJP se ka ge ni haibe asa thami lamdam sigi yelawmi BJP haibo party sigi damak chahi kaya chupna thawai hakchang katlaga lakpa mioi singbu mirai bibagi thawong ama ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯉꯝꯕ ꯊꯧ ꯈꯔꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯇꯤꯀꯦꯠ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤ ꯑꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯊꯤꯒꯠꯀꯗꯕꯅꯤ ꯃꯔꯝ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯗ ꯍꯦꯛꯇ ꯄꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯐꯠꯇꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯒꯤ ꯈꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯆꯌꯦꯠꯅꯕꯗꯨꯅ ꯄꯥꯔꯇꯤꯒꯤ ꯃꯤꯡꯆꯠ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯑꯁꯤꯕꯨ ꯈꯣꯟꯕ ꯉꯝꯕ ꯍꯥꯏꯗꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛꯅ ꯚꯣꯠ ꯄꯤꯔꯒ ꯀꯥꯔꯣꯏꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯁꯤꯃꯒ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ
इंडियन कैंडिडेट मयामसी मियामगिदमक्ता कनाना कया यामना थबक तौखरे मियामगिदमक्ता कदाइबु कथोई हाइबन सिंबसी गवर्नमेंट गे सोइदना सर्वे लेरंगनी हाइन आई खंजै असिगुम सर्वे सिंग असि यामना कुपना नैनरगा टिकेट पिफम थोप्रा हाइन आई खंजगे थमजगे असिना हौद्रगदी जिरिबामसी अमुक हन्ना मिकअप थोप ngамदना यामना अमोना काबा ngамmoidabagi moongda leire haiba condition sida ai thamjage yamna section na miyamna punama ku khonba ngamba yamna future gi uba ngamba moongda kaaba ngamgadaba yengaga tikesi PBU haidana ai thamjage bagi ngasai ticket pibagi matang se ticket pibagi matang se kamai tawge da koina party gi damakta yamna luna khanjaba yamna wajaba party gi damakta thabak chauna matam pumada 24/7 thabak tawjaba wajariba adugumba misak mioi sing mayam leire party gi manung sida haiba mising sisu mai magi constituency mai magi area duna yajaba mioi masu ojaba mayam yauri akoi public amoina akoi su amna kunna dum khanaji nainaji khanada bayati aji akoi public ki property akoi gi public ki mihut ni thagali bisi asiba amu osagi political party haiba amu leibina haibadi mai magi BJP ogera Congress ogera ato party haiba masu leibina asi akoina haida bayadaba khanda bayadaba wafam mo ere si hoji jiri bangi oina leplaiba candidate mayam sigi manungda hoji BJP gi candidate matik saba candidate ki ticket amatang pibi gadaba leiba sida akhigi jiri bam asida jiri bam sibo nungsibiba jati khudimappu miyang amatangda punna jingbiba ngamba mayambu amata oina ubiba ngamba adugumba candidate adubu khallaga koigi lenga ki maikai degi matik saba candidate asi jengaga PBU haiba wafam asimtang thamjari adu aikoigi jiriba masi aduki matik sotharaba leibakni lamdamni aduna masi aikoigi leibak aikoigi jiriba masibu kanbige amadi yokhatbige haina khanbiba candidate masak khanglaga lenga ki maikai degi misak asibu candidate asibu khangatpiraga ticket asi PBU haidana lenga ki thamjari oina jiri intending candidate maraktagi BJP gi ticket se tasengna matik chaba mi amada ai pihaningi karigino habada akoi hoje jiribam je sothadana su lairi aduga tungi oina ka akoi gi jiribam je chawkhatna bagi damakta akoi gi intending candidate mayam maraksidagi mari makhong phajana thigatpire haraga ai ticket se pihaningi jiribam gi oirakliba luraba political scenario se siga akoi state leaders na nata central leaders na akoi intending candidates sigi manungda ningmang yenga tungi party ki thak torokadaba aduga leba ki thak torokadaba mioi khallaga ticket se pihan janinge maramdi ticket piba se hek soi khibda akoi jiribam lupa yana leibani hojikse maramdana akoi gi state leaders na party central leaders na phajana mokhan munna tobiraga Kujibang idong to kanbiraga apawan candidate am kanbiraga ticket asi pihan jani birok matam da soiraga di akoi jibam se lukkibe yan lai bani hujik gi oina hairaga di akoina port asi matang da di duplicate haina amaga original haina amaga lai adumo pu yaraga di mafam asigi leihau da saujaba miyam gi khandiba hoji sabuk fajana tauriba afaba miyo yengaga Manipur Vidhan Sabha gi lagriba 32 subai election asigi oinadi koi jiriba me sigi mayamna masak khangbiba mayambu punamakpu ngak senbiba ngamba jati kangrup furup khaidana nungsibiba miyo yengaga ticket CPB ro haina BJP ki side tagi aibu BJP nungsibadagi sigi mabu khurum jaba aduga lomi bu ikai khumnaba haibasina ikhogi mapung oiba thimni ana ikoina chariba chinjak hingiba se chinjak ki mapana ikoina hingbani adubu chinjak pu puthok piriba lomi singa sidi ikoina karigo matamda su
हेक मिराइबगुमना तवी अदुना लोमी सी अवांग बथाकता थांगकचबसिना मरुइबा अखोगी पांदमनी अदुगा अनी सुबदा अखोई सी चैतेक चेरांग योट मचे थांग मचे न खोलेरगा लौ उबा होरकपनी अदुगी मतुंगदा सन लोइरेरगा सन्ना लौ सी पाकलब लौ सिंगसी उरकपनी अदुना हारिबा सन सिंग असिना अखोइदा पीबीबा कंट्रीब्यूशन से अंगकपा फंगना चावी अदुना असुक यामना इपा इपुसिंगसिना तौबिरंबा लौबगी सिनफम ओइबिरंबा सिगी मरकता लौताबा हाइबामा लौ लिंगबा लौ पेंगबा नत्रगा हाबेंगबा हाइबामा इकोन कोनबदा लौ लोकपा अमसुंग लौ लोइबा हाइबामा लेरमी सेंट जॉन्स कैथोलिक चर्च की कुनमंगा सुबा कुमोन थौरम ngasi नोनी डिस्ट्रिक्ट की नामद्वांगजांग विलेज दा पांगथोखरे You will be my witnesses haiba hiramda pangthokiba thoram aduda Reverend Father John Sisu Paris Priest Awangkulna Jubilee Flag chingkhatki Imphal gi Most Reverend Dominic Lumon Didi Archbishop na Jubilee gi monolith maikhum hangdokhi Noni district ki DFO Napoleon na thoram adugi chief guest oiki Souvenir amasu thoram aduda release tawbaga loinana nat ki oiba jagoi isai kayasu khudol tamki Christian luchingba kayasu thoram aduda saruk yakhi Fast Track Court Manipur 1 na masagi chahi kontrani suraba nupa ama nupi macha amada sexual assault chathabagi maral leire haina ngarang lauktoki baga loinana ngasi sentence hearing gi matam lepkhre Court na maral leire haina lauktokraba mioi adudi singjamai chanam pukri mapaldagi longjam pinki chahi kontrani apokpa inaucha kawi hairi nupi macha asigi apokpana longjam pinki hairiba mioi asi fabinaba amadi ain gi oiba chairak Fanghanbinaba Englishing Ani Taramangada Special Judge Posco Imphal West case ama file taurakpadagi Women Police Station Imphal West Thigatnaba direction pirakpadagi case asigi ayo Sub Inspector KSI Sana Zaubina Thigatlaba matungda Pinky gi mathakta Special Judge Posco Imphal West charge sheet thangalakpani Paugi marakthana atenba break amatang lawminasi Ningol singi punsida khwaidagi maruoiba numit asibu hena mangol hapnabagidamagta laizare bridal makeup and portrait collection by Tojo Chongtham Phone number 9366-214-258. Break itong da makata pa pau pizari. Manipur gi Post Office Department singda lakliba February gi tang tarit tagi Core System Integration CSI hongdok nabat sem sakre. Masiga mari lainana Imphal laiba Manipur gi Head Post Office natana atai Post Office singda paisa thadok thajin amasung BNPL natana atai pochai thabagi booking tawbasing ngarangdagi hauraga lakliba February gi tang taruk fauba thingjin khare hairi. Imphal laiba Head Post Office tasu February gi tang manga amasung tarukta paisa thadok thajin tawba thingani hairi. Adubu Speed Post ki article sing amadi mail sing delivered tawbadadi akaibal lairoi hairi. Mathang chahi lisingani kun humdoigi January tara manga dagi hauraga Bengali mayekna fongliba pauche pumna makta sizin nariba mayek sing maitai mayekna onthokpa amadi Aikoigi irol iye chaukhatnaba hotnaba asida tangai fadana lokhatpa yaba khongthang khudingmak monitoring committee maitai mayek implementation na lokhatpa haina yanakre hairi committee asigi convener huirem loikhombana thadorokpa cherol amana milalgi maruoiba thaupuba sing amju amasung EGM gi mihut sing advisor singna saruk yaduna Manipur Press Club ta amju gi president wangkhemcha samjaina preside tawduna pangthokiba mifam aduda Iyek chaukhatnaba taret tara thokna khanaraba matungda
हाना लेपखिबा चटलिबा चाही लिसिंग अनि कुनिथोई की फेब्रुवारी 5 दगी मणिपुर फोंगलिबा पाउचे सिंगदा सिजनरिबा बेंगोली मयेक सिंग मैतै मयेक न सिंदोकपा हाइबदु कोविड-19 पैंडेमिक न मरम ओइदुना तंगाई फदना लौखत्तबा यादबा थबक सिंग पांगथोकपदा ngamkidabagi nungaitaba sing adu mifam aduda fongdokhe Ukrulgi Royal Gymnasium dagi chahi tarataret khaktamak ngairibi Solan Jajo Pondicherry da lakliba February gi tang kunithoi dagi kunhumdoi fawba nominini chupna pangthokadoriba Junior Mr India gi Junior Women's Fitness da Manipur represent tongnaba semsare hairi mahak Laisi Khulgi Social Worker Barnabas Jajo amadi Barnes Jajo ki machanupi ahani amasung Alice Christian Higher Secondary School da class 12 tamlibi mahiroini haukiba January gi tang 13 ta Imphal da leiba Kuman Lampak da All Manipur Body Builders Association ambana sinduna pangthokiba trial selection da mahak khalakibani loinana Robert L Maitai gi makhada training tawduna lakpani mamang da su hariba gym asidagi nupi macha ani national level da top 5 phawbagi manungda Chalaki but like Rehairi, a party the Yawban Lip 3. Amadi Nan Manipuri Masina Funky Bagi Mayokta Yaning the Bafong to Nangasi, Imphal Gi Tangal Bazar Yauna Dukan Kaya Tinjin Kare, Kanana Kari Maram Gi Hati Bano Haibasi, Sarkarna Putuk Pigadabani Hairi. Pony TV के नुंगथिल की पाव मीटिंग ताबिरी बसिंगबो अमुकाना खरम सरी